था असिगी तरा मरीदा थौबाल डिस्ट्रिक्ट के हेरोक पुलिस स्टेशन की मनुंग चनबा सलुंगफम थोखिबा पुलिस कमांडो का खुद थोकनबनी हाइबा थौदोक्ता खुन गाकपनी हाइबा अमा लेखिदबा अमदे तरुक फाजनखिबगा मरी लेनना सेमखिबा जेएसी ना ngarang nungthil pung taruk tagi manipur pumbada kaukiba pung kun mari ge general strike na maram oiraga thobal district tasu mahausa gi punsida chauna akaiba pikre JSC against the killing and arrest of 6 innocent village volunteers na chathariba ban asina thobal district ki tongan ba kaithel sing amadi dukan sing amata hangna khide kaithel phamna khide district amaga fauna ba passenger gari sing chena khide district asi fauduna chatliba Trans Asian Highway ki tongan ba mafam singda ban sagot pasing tholaktuna lambi thingki Thobal wang matabada chathakhiba lambi thingbagi khongjang aduda laikhidraba thobal kunaudagi laisram priyam gi apokpi mamana phongdorakpada laikhidraba mahaki macha asi lairik tamjariba michamni imaleba ki damakta khungakpa chatkibani khungakpa chatkiba machabu minungsi leitana hatokpiba state force ki kahenba thong asi yamna pende hairaduna state force ki kahenba thong asi makhata no chatharaklabadi manipur asi kanana ngakpigani haiki Icha hatpada chenaba commando sing athubada thabaktagi lokthokpiyo loinana phajinkiba khungakpa singbusu athubada thadokpiyo thogdok asigi achumba wayel fanghanbada lamdam asigi miyamna mateng pangbiyo hairaduna ngasi mahakki machagi asumba wayel fanghanaba lamdam asigi miyamna khongjang kaya changsilakpa asi thamoi sengna thagatpa phongdokchari haiki lambi thingba aduda saruk yaramba khongjang loi amana phongdorakpada iraibak iramdamgi damakta thawai khubakta haptuna thoklakiba khungakpa amabu minungsi leitana hatokpiba Taruk na ngasi fauba phajil laga thambiba asi yamna thamoi shokna nungaite JSC ki demand sing thabakta onthoraktrabadi paliba leingak asina tasin nadana tumina election ba si yaning de hairaduna JSC amade leibak miyamna lokhalakpa khongthang singda hanba leitana sagot ki gani haike gi sa to khunna pane mi samne mahai tamiba mahai roini ai sa hapun mi dudadi dandi pibiyo ngasi gi tuten sudan tawbasida Leibak miyam na matien pangbi base ai sagi damakta mayam pusoi thagatsari ngarang dagi khoi ngarang handagi mamang dagi khoi laukok sakre mai tawdana JC ge amade legi da baimung hajing gi ba mung manung yawaga bai laukok sakiba ngasi dagi ngarang gi numidang pung taruk tagi hawaga bai bandau gini toten sadau laukok sa basi bawuda ngasi gi leiba lenga ngasi gi saka BJP saka CM and balancing sa onabe CM na jo koi kenda thausa bidre hau ngasi ba uda koi kaimta respond MP yakre ngasi na maram ora koi JC da koi leiba club sing organizing pujil laga akan ba makhata ba khongjang sing tangsin jaragani habje press ki thongda phanjari Nakalamoromda Thobal Kiam Sifai Babu Bazar dasu masing yamlaba ban sogatpa sing tholaktuna Trans Asian Highway da lambi thingbagi khongjang changsinki Phawden Maira Paibi nasu total shutdown sogoladuna Yaripok Thobal lambi gi Moirang Palida lambi thingbagi khongjang changsinki Maira Paibi luchingbi amana phongdorakpada salungpham thogdokta khungakpa ama leikidaba aduga tarukna phajinkiba adubu yaningdaba phongdoktuna Manipur pumbagi kauriba total shutdown asi sogoduna lambi thingbagi khongjang asi changsinbani Khungakpa hatpada chenaba police commando sing chairak pibiyo amade phajinkiba taru condition amata yaudana thadokpira o hairaduna makhataba JSC clubs organization amade miyamna changsilakpa khongjang sigda Phawden Maira Paibinasu sagotkani haike